ngasi September tang 13 yumjakaisen numit ki Impal da pongba pauche karge headlines lejare taminarasi. Job card ki kusumal huran basing phagatnaba court na police ta khangankre. Lilong amasung wangjing tentha yesigi marak chemical November 8 ta pangthoklagani. Positive oibasing ahal oibasing postal ballot ta vote thadaba yagani joint CEO. COVID-19 positive oiba ama leikidre punna 35 sure. Nauna mapanda chaludaba chani kuntaret positive oire. Nagaland ki pot puba truck sing Assam da changba matam kaktana thinkre. COVID-19 na heart nap ki chang hengatle. Minister Lukhoi ki matakta action lokhat pe yai. PHC Moreda athu kainatna tay anab laingre. Puri ki Jagannath temple da tabak tobo miyoi chamri hena positive oikre. Azerbaijan amasung Armenia forces singi marakta akan balan hengalakre. Amasung nupi wrestler singi national camp October 10 dagi hauragani WFI. Thank you.